Yadabadagi Khamduna Leiba U-Purakpa Trakta Bomna Landakhre Kamjong District ki Kasom Khulen Block ki manung da Leiba Namli amasung Wangli khunani ki marakta ngarang U-Purakpa Trak amada khulai matik chana paiba lalhobani chingnaba singna bomna landaduna amang ata thokhankhre Paugi likhun amagi matungina thokdok adu ngarang ayuk pung 9:30 rom tabada Namli Police Outpost dage kilometer 2 rom chatlaga Leiba mafamda thokibane U-Bim thanna purakpa truck adu yadaduna Khamduna leiringai da bomna landabagi thokdok adu thokibani haire gari yadaduna leiriba mafam adu da khulai matik chana paiba lalhauba oiramgani chingnaba miyoi 10 rom laklaga driver amade second driver da mafam adu thadoklaga chatkhina khangan ki amade sakti leiba bom ama truck aduge hek mamangda plan tawraga pokhai handuna truck aduge mamang thangba engine gi saruk pumnamak amang ata thokan khe bom pokhai bagi pau phangbada Namle Police Outpost ke kangbu laktuna yengchen khe paugi likhun amagi matungina Manipur Naga People's Front MNPF na chahi asi haurakpadage timber tender singda makhoi gi tax pinaba demand tawduna lakle karigumba makhoi gi wafam ase ngaktrabade u puthorkpa truck driver amadi lever singna maduda thorokpa aphaphata punaba suki handuna lakle haire laingoi kotpa yahandravadi khongjang lakadaure All Manipur Quarry Association AMQA na state asida mapan gi company singumna local quarry sing laingoi kotpa yahandravadi lakliba tang 15 dage akan bakhongjang changsilagani haikre wafam asi ngarang lamphel da leiba Directorate of Commerce and Industry gi complex da pangthokpa paugi mifam amada association asigi president Moirangthem Mangol jauna phongdokibane mahakna makhata na laingang na ain kaina laingoi kot le haiduna phajin khiba state asigi local singi excavator na chingba machine sing adusu condition amata yauduna thadok pirakna ba appeal tawkhe Mangol jauna state asida laingang na laingoi kot pathingbada keystone gumba mapan lamge achoba company singna kot padade karigumba makhal amata gi athingba pidraga state asigi local quarry singna kot pade yahandre haina maral siraduna Thinge hairabadi punna thingbiyu hangge hairagana punna hangbiyu haiba wafamsu phongdokhe local quarry singna laingoi kotpa thingkhiba asina maram oiraga masida laingoi kotpa amade hapa yauramba miyoi kaya sufam nompham leitana lelle masi khangbiduna laingakna local quarry singge senthok lambi leinaba poram amata yatpiyu hainasu AMQA gi president duna appeal tawkhe rapis animak mapunsi super jail da thamgadavane en ahanbe Haukiba Mars ki chaichat nipanda midol benupi amabu namjanam thekna duna nupi oibigi izat mangan khibada chenaba rapis animag mapunsi super jail da thamgadavani haina phumlo apunba nupi lupke ex general secretary en ahanbina ngarang Manipur Press Club ta pangthokiba paugi mifam amada phongdokkhre thongdok adu da chenaba mara leiraba rapis ani adude kiamgai mamang laikai dage haujikna mana ingkhol mamang laikai da leiba oinam sanatom bachahi nifugani thoi apokpa Navakumar amasung Mana ingkhol mamang laikai dage Koizam Ajit Kumar sahi 35 apokpa nimai ne paugi mifam asida mahakna makhata na phongdokhibada mi leitabagi achengba tanja ngaiduna lairakpa miyoi ani asina makhut chankraba matungda mabukta thang namduna haidokpa tarabadi mama macha ani makhudong thiba nangani haina kihallamme thogdok asida chenariba miyoi ase hauji beldagi loktokani haibagi pautai makoina thoglakhiba tarabadi victim asi mathanta suicide tawragani haina thamoi songna paudam lakhe Maram asina laingakna amade mari leinaba miyoi singna saram chatpa miyoi ani adu ahakpa sairak pibiduna nupi macha asigi mateng pangbiyu haina phongdorokhe athauba singi mafamda haikat laikat tambada court na yaba pikre khunai asibu kananabagi damak sangsin khiba ihau kayada ima laiba ki damak thawaina pontha pikraba athauba mapan gi mafamda lakliba April 16 da singmaidong chairauk singda ningsing thoram pangthoktuna haikat laikat tambada Manipur High Court na yaba pikre Laikhidraba miyoi mapan asigi imung manungna Manipur High Court ta tharakiba petition adu hearing chatharaba matungda laingakna piba COVID SOP ngakna pangthokpa yanabagi ayaba adu pikhibani haire Marang Manipur Press Club ta paumi singa unabada Manipur High Court ke Advocate Ningombam Brozena hai petitioner singna chingba asigi March 18 da Manipur High Court ta petition asi tharakibane petition asi hek phangbada court na hearing chatharaba matungda ayaba se pirakpane chahi kayagi mamangdagi athauba singge Ningsing khubam asida laikhidraba singge imung manungna haikat laikat tamduna adumak pangthoktuna lakpane handaki oinasu Manipur High Court nasu ayaba pirabanina thauram asi COVID SOP ngakna ningthina pangthoklagane maram asina lamdam asigi miyamna akiba mata yauduna haikat laikat tambagi thauram asida saruk yabiyu haikhe April 15 phawbade nong suraba yai India Meteorological Department Regional Meteorological Center
Guwahati na piba report ki matungina Manipur gi mafam ayambada tha asigi taraga manga fauba nong surba yai haire. Aroibada tabiriba pumnamakpu thagachare.